Manipur State Rural Livelihood Mission ki MAKHA LEIBA KHORIPHABA Village Level Federation Self-Help Group Irengbam ki members in the SHINDUNA Patriots Dega Mari Leinana Irengbam Da Lam to Shengkhre Lam to Sengbatuga Mari Leinana Federation National Secretary Sanasam Ranjita na hai Mama Leibak ning ba hai basi Shengkhre tumkhai tawduna micham miyam da ki kang nanghan ba adu nate Marebak nungshizaba miyoi kaya asigumba tawhidaba thabak sing sathari ba miyoi kharana Chenta Halle, Mama Lebak Nungshizaba, Masa Singidamak, Mama Ibikia lady, Amasung Lake Higani, Atawa Singing Numina Lakbag Iroinana, Sentok Laitana, Wanaraba Mioikaya Asi, Sentok Le Hinduna Lamdam Asi, Kaidanabangak Liba Isa Singidamak, Angamba Mateng Supangani, Madamaduna, Micham Miam da Ehenpa Awaba Bibiganu Haidasu, Makna Makatana Fondoki. Kogi Shengkhre tumkai asi Hakmale wanare aduna masi yariba kai koina Shengkhre tumkai asi hadabiduna koina mama wisak tegisu angam mateng pangna ba koi koina hangomna hona jagani adu hosu honare adu tawbudadi masi koi hemale koi wabdo khamthengna wanare hoji karbar ju senthok lambi matik chana leitabna maram oiduna karbar tawbudasu profit leitaba amadi khamthengna warba matam masida koi hariba Shengkhre tumkai asi kitang da ju handana ba haijeri mama website tagi adai ngasi abu numisdagi akoigi ingna chingna sama sama lana siju loiba oresanu haina akoina mama website tagi haijeri aduga ngasi KHORIPHABA belem na akoina sele group singna akoi member singna khaigat naraga lupa tara ta khaigat oiba sempa mama khaigat naraga koina kunga pasinda koina mateng pangjarani